ꯇꯧꯔꯨꯕ ꯃꯍꯩꯅꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯈꯣꯡꯐꯝ ꯆꯥꯗ꯭ꯔꯗꯤ ꯇꯨꯏꯗꯨ ꯆꯨꯝꯃꯤꯍꯦ ꯃꯈꯥꯅ ꯉꯥꯔꯤꯌꯦꯜ ꯍꯧꯔꯒ ꯄꯨꯡ 7ꯗ ꯁꯧꯗꯣꯛꯏ ꯃꯅꯥ ꯇꯥꯊꯤꯕ ꯃꯤꯗ ꯆꯤꯔꯣꯜ ꯇꯧꯕ ꯃꯃꯤꯠ ꯎꯗꯕ ꯃꯤꯗ ꯑꯉꯧꯕ ꯃꯆꯨ ꯇꯥꯛꯄ ꯈꯣꯡ ꯇꯦꯛꯄ ꯃꯤꯗ ꯂꯝꯖꯦꯟ ꯆꯦꯜꯂꯨ ꯍꯥꯏꯕ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯂꯛꯄꯗ ꯁꯣꯏꯔꯛꯇꯕ ꯅꯥꯇꯣꯟꯁꯦ ꯈꯥꯡꯉꯨ ꯊꯛꯀꯤ ꯅꯞꯊꯤꯅ ꯉꯁꯤꯗꯤ ꯐꯨꯜꯂꯦ ꯌꯥ ꯍꯩꯃ ꯈꯪꯉꯦ ꯃꯤ ꯆꯥꯕꯁꯤꯗꯤ ꯃꯤ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯃꯤꯅ ꯎꯔ ꯀꯩ ꯈꯟꯅꯈꯤꯗꯣꯏꯅꯣ ꯍꯣꯏ ꯅꯨꯡꯁꯤꯕꯗꯨ ꯃꯇꯝ ꯂꯩꯕ꯭ꯔꯣ ꯂꯞ ꯏꯖ ꯕ꯭ꯂꯥꯏꯟ ꯌꯣꯔ ꯂꯞ ꯃꯥꯏ ꯂꯞ ꯀꯅꯥꯝꯇ ꯎꯔꯣꯏ ꯃꯤꯁꯤꯡꯁꯦ ꯃꯃꯤꯠ ꯂꯣꯏ ꯇꯥꯡꯉꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯉꯔꯥꯡꯒꯤꯗꯨꯅ ꯀꯩꯗꯧꯔꯤꯕ ꯍꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯋꯦꯇꯤꯡꯒ ꯂꯩꯁꯜꯂꯗꯅ ꯀꯅꯥꯒꯅꯣꯕ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯃꯦꯗꯤꯌꯥꯒꯤ ꯊꯕꯛꯇꯕꯨ ꯑꯩꯈꯣꯏꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯐꯣꯟꯒꯁꯤꯅꯦꯕ ꯃꯅꯝ ꯐꯣꯔꯦꯟꯗꯒꯤꯕꯨ ꯏꯟꯗꯤꯌꯥꯗꯕꯨ ꯀꯔꯤꯝ ꯀꯥꯟꯅꯄꯣꯠꯇꯦ ꯍꯣꯏ ꯌꯥꯔꯦ ꯂꯣꯏ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛꯅꯦ ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯔꯕꯅꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯍꯣ ꯅꯪꯁꯦ ꯅꯃꯤꯠ ꯌꯥꯝ ꯌꯥꯝꯃꯤꯌꯦ ꯅꯁꯛ ꯊꯤ ꯊꯤꯔꯗꯅ ꯑꯩꯕꯨ ꯃꯤ ꯌꯥꯝꯃꯦꯕ ꯑꯩꯕꯨ ꯑꯧ ꯃꯤ ꯌꯥꯝꯃꯦ ꯑꯧ ꯀꯥꯏꯅ I have only 2 eyes you know ꯀꯩ ꯑꯁ ꯀꯥꯟꯗꯕꯗ ꯋꯥ ꯑꯝꯇ ꯄꯣꯛꯁꯦ ꯃꯅꯥꯒ ꯑꯝꯇ ꯂꯩꯇꯦ ꯁꯣ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤꯕ ꯇꯧꯔꯗꯝꯅꯤ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯂꯨꯄꯥ 500 ꯊꯝꯕ ꯃꯤꯗꯣ ꯑꯣ 500ꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯟꯈ꯭ꯔꯦ ꯑꯁ ꯃꯅꯥꯗꯨꯕꯨ ꯀꯅꯥꯗ ꯄꯤꯖꯊꯣꯛꯈ꯭ꯔꯒꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯒꯦꯕ ꯀꯁꯇꯃꯔꯁꯤꯕꯨ ꯅꯪ ꯅꯊꯟꯗꯔꯣ ꯊꯥꯕꯂꯦ ꯅꯪꯒꯤꯁꯦ ꯑꯩ ꯁꯨꯝ ꯊꯥꯖꯜꯂದಿꯔꯕꯣ ꯑꯩꯁꯦ ꯁꯨꯝ ꯆꯤꯡꯅꯕ ꯍꯦꯟꯖꯜꯂꯛꯑꯦꯕ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯃꯤꯅꯦ ꯍꯥ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯗ ꯆꯤꯡꯅꯩꯕ ꯍꯥ ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯅꯪ ꯃꯁꯤꯗꯤ ꯈꯪꯗꯦ ꯋꯥ ꯑꯝꯇꯕꯨ ꯍꯥꯏꯁꯤꯅꯤ ꯁꯦ ꯅꯪꯅ ꯆꯥꯗꯦ ꯌꯥꯗꯦ ꯍꯥꯏꯔꯒꯅꯦ ꯁꯤꯗꯒꯤ ꯃꯅꯥ ꯃꯆꯦꯠꯁꯦ ꯇꯪꯈꯥꯏ ꯌꯦꯟꯅꯔꯒ ꯆꯥꯅꯔꯁꯤꯀꯣ ꯌꯥꯏꯗ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯝꯗ ꯑꯦ ꯆꯥꯟꯁꯀ ꯂꯧꯁꯜꯂꯛꯑꯗꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯟꯗ ꯆꯥꯗꯣꯏ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩ ꯆꯥꯖꯔꯔꯣꯏ ꯁꯦ ꯅꯪ ꯅꯊꯟ ꯆꯥꯖꯔꯣ ꯌꯥꯔꯦ ꯁꯦ ꯅꯝꯁꯤꯟꯈ꯭ꯔꯣ ꯅꯌꯥꯗꯨꯗ ꯅꯪꯁꯤꯗꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯀꯣ ꯑꯗꯨꯃꯥꯏꯗꯤ ꯍꯥꯏꯅꯨꯍꯦ ꯑꯣ ꯍꯥꯏꯗꯤ ꯄꯛꯁꯥꯎ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯩꯅꯣ ꯁꯠ ꯂꯩꯔ ꯂꯥꯛꯑꯣ ꯁꯥꯏꯀꯜꯗꯣ ꯁ꯭ꯋꯥꯏ ꯈꯥꯝꯃꯝꯃꯒ ꯑꯁ꯭ꯋꯥꯏꯗ ꯀꯣꯛ ꯆꯪꯒ ꯇꯧ ꯌꯥꯗ꯭ꯔꯣ ꯄꯨꯡꯉꯥꯡ ꯂꯩꯔꯣ ꯁꯤ ꯄꯨꯡꯉꯥꯡꯁꯦ ꯀꯥꯏ ꯇꯧꯗꯣꯏꯅꯣ ꯑꯁ꯭ꯋꯥꯏ ꯍꯥꯡꯕꯁꯤ ꯀꯣꯛ ꯇꯧꯔꯨ ꯌꯥꯗ꯭ꯔꯣ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯍꯨ ꯂꯩꯒꯦ ꯅꯣꯏ ꯃꯅꯤꯡꯒꯤ ꯇꯥꯂꯦꯝ ꯐꯨꯏꯒꯤ ꯁꯒꯣꯜ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯂꯩ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯁꯒꯣꯜ ꯂꯥꯕꯒꯤ ꯃꯊꯤꯗꯣ ꯐꯖꯅ ꯄꯤꯎꯔꯣ ꯑꯗꯨꯗꯩ ꯅꯣꯏ ꯌꯦꯅꯈꯥꯗ ꯐꯖꯅ ꯐꯧꯗꯣ ꯅꯨꯃꯤꯠ 2ꯒꯨꯝꯕ ꯀꯪꯍꯜꯂꯣ ꯅꯣꯏ ꯇꯣꯛꯁꯨ ꯂꯩꯗꯥꯏꯅꯦ ꯂꯩ ꯑꯗꯨꯅ ꯀꯣꯠꯅ ꯁꯨꯒꯥꯏꯔꯣ ꯃꯐꯣꯟ ꯊꯣꯛꯅꯕ ꯑꯗꯨ ꯊꯨꯝ ꯈꯔ ꯆꯥꯏꯁꯜꯂꯣ ꯑꯗꯨ ꯏꯁꯤꯡ ꯈꯔ ꯈꯤꯛꯆꯜꯂ ꯐꯧꯗꯣꯛꯑꯒꯅꯦ ꯀꯧꯇꯥꯗ ꯍꯥꯞꯄꯒ ꯂꯦꯡꯍꯟꯅꯤꯡꯉꯒꯅꯦ ꯍꯣꯡꯉꯨ ꯈꯔ ꯀꯪꯍꯜꯂꯒ ꯁꯨꯒꯥꯏꯔ ꯆꯥꯏꯁꯜꯂꯣ ꯑꯗꯨꯒ ꯆꯤꯝꯕꯥꯜꯗꯣ ꯅꯝꯃꯣ ꯆꯦꯟ ꯇꯤꯡꯉꯝꯅꯤ ꯀꯥꯟꯗꯧꯅ ꯑꯗꯨꯗꯤ ꯅꯪ ꯆꯥꯎꯔꯣ ꯊꯨꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯊꯨꯔꯛꯎꯀꯣ ꯑꯁꯤ ꯑꯃ ꯄꯤꯔꯛꯑꯣ ꯌꯥꯝ ꯀꯨꯏꯔꯅꯨ ꯑꯩ ꯅꯪꯗ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯑꯗꯨ ꯅꯪ ꯁꯤꯡꯈꯩꯁꯤ ꯅꯪ ꯂꯣꯏ ꯇꯧꯔꯛꯑꯣꯕ ꯐꯅꯌꯥꯝ ꯌꯥꯝꯃꯦꯅꯀꯣ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯅꯪ ꯁꯤꯡꯈꯩꯁꯤꯗꯤ ꯅꯪ ꯂꯣꯏꯁꯜꯂꯛꯑꯣꯕ ꯅꯥꯄꯤ ꯐꯣꯏꯔꯛꯑꯣꯕ ꯃꯅꯥꯁꯦ ꯃꯅꯥꯕꯨꯗꯤ ꯍꯌꯦꯡ ꯅꯨꯄꯤ ꯃꯆꯥ ꯂꯥꯛꯑ ꯊꯠꯆꯔꯅꯦꯕ ꯃꯈꯣꯡꯁꯦ ꯃꯈꯣꯡ ꯅꯪꯅ ꯐꯖꯅ ꯁꯦꯡꯗꯣꯛꯑꯣꯕ ꯁꯦꯡꯇꯣꯛꯑꯣꯕ ꯁꯤꯡꯈꯩꯁꯦ ꯅꯪꯅ ꯈꯔ ꯐꯖꯅ ꯁꯦꯡꯇꯣꯛꯄꯤꯕ ꯌꯥ ꯃꯆꯨ ꯌꯥꯔꯣꯏ ꯊꯝꯈ꯭ꯔꯕ ꯄꯥꯏꯅ ꯍꯣꯏꯅꯦ ꯄꯥꯏꯔꯣꯅꯦ ꯄꯥꯏꯅ ꯑꯗꯨꯝ ꯁꯨꯔꯣꯅꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯕ ꯅꯪꯅ ꯈꯔ ꯄꯪꯉꯦꯕ ꯃꯈꯣꯡ ꯁꯦꯡꯅ ꯅꯥꯜꯍꯜꯂꯨꯀꯣ ꯌꯥꯝ ꯅꯥꯜꯍꯜꯂꯨ ꯑꯗꯣ ꯐꯖꯅ ꯑꯗꯨꯝ ꯁꯦꯡꯇꯣꯛꯀꯣ ꯃꯈꯣꯡꯗꯣ ꯁꯦꯡꯒꯦ ꯌꯥꯝ ꯅꯥꯜꯍꯜꯂꯨ ꯍꯣꯔꯦꯟ ꯃꯅꯤ ꯂꯥꯛꯑꯗꯤꯅꯦ ꯁꯤꯡꯈꯩꯁꯦ ꯁꯦ ꯑꯩ ꯂꯣꯏ ꯇꯧꯅꯤ ꯍꯥꯏꯌꯨꯀꯣ ꯑꯣ ꯑꯩ ꯍꯥꯏꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯕꯛ ꯂꯩꯊꯣꯛꯈꯤꯗꯣꯏꯅꯤ ꯇꯧꯔꯣ ꯌꯦꯡꯉꯁꯤ ꯁ꯭ꯇꯥꯞ ꯀꯔꯤ야 ꯅꯃꯥꯏꯗ ꯄꯣꯄ ꯊꯥꯗꯜꯂꯛꯑꯦ 이번 너도 그이노 ꯂꯤꯂꯥꯒꯤ ꯗꯥꯏꯂꯣꯛꯅꯤ ꯑꯣꯖꯥ 오 릴라 도 알아 ꯌꯥꯗ꯭ꯔꯣ 야야야 야야 또 하도록 까리기나 너희나 이거 한질한질 풀이봐 ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯅꯪ ꯑꯣꯖꯥꯃꯨꯛ ꯇꯧꯕꯤ ꯌꯦꯡꯀꯣ ꯁꯦ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯒꯗꯕ
세 정말 원 신이거 얌나 세 얌짱 문제야 해도 부대로 세 남자의 혼동을 듣고 다니는 이마! Ano magtawa ba? Yam lugre. Wasa ka tubo kari lilagi. Waza ay huziki shinse. Aikogi digikik pa aikogi romance ka sagat pa sin amakhakne ba. Masi aikogi festival thoka dogi ngaiduna leiraba. Aikogi hero waziga kogi heroine jaga yamna kaina ba. Yamna nungsin ngai ba matamda aina lakhusraga sagalakpa matik to. Adune ba. Aduga aikogi mamingna maman khre mahabali se haiba.